Laisabisu angang yaithaba lona yai. Abortion gi matang da Supreme Court na pikiba judgment. Yum pandreba nupising miron ba chayol kundage kungamari phawbugi manungda lona yaba mawongda angang yaithanabagi hak lay haina Supreme Court na ngarang yamna singthaningai oiba judgment ama pikre. Masagi chahi kun manga khaktangai ribi luhongdribe nupi amana Delhi High Court amhaki mirolaba matung chayol kulhumdoi numit mangani matungda mangonda miroliba angang ase yaithabada ayaba pinaba haijake. Delhi High Court ki Division Bench amana mahakpu interim relief pibinaba wafam adu pibiyu haibada yakhidai. Madugi matungda mahakna haukiba Supreme Court ta July 18 da haijabadagi Supreme Court na at interim order piduna AIMS na semba medical board amana nupi adugi punsida khudong thiba thokloi haibagi asengba khanglaba matungda angang adu yaithabagi ayaba pibaga mari lenena judgment ase ngarang pikibane. Court na hai nupi khudingmakta safaba mawongda amasung lona yaba mawongda angang yaithabagi hakpiri haina court na hai re. Medical Termination of Pregnancy Act 2021 ge amendment asina nupi singi marakta luhongba natraga luhongdriba haina khaidokpa laite. Medical Termination of Pregnancy Rules ki Rule number 3B asina nupi amana mirolaba matungda chayol kundagi kunmari fawbugi manungda angang yaithabagi ayaba pire. Supreme Court ki Justice D.Y. Chandrachud A.S. Bopana amasung J.B. Pardiwala na saba bench amana pikiba judgment adu haukiba August 12 da reserve thamkibane. Judgment adu ge ngarang presiding Judge Wediba Justice Chandrachud na lauthokibane. Judgment adu da palliba wafam de nupi khudingmak na masigi hakasi phangnaba autonomy laifam thoe. Court na hai luhonglabi nupi amana phangliba reproductive autonomy asiga manana luhongdribe nupi amada supire. MTP Act section 3 clause 2 subclause B na nupi ama mirolaba matung chayol kundagi kunmari phawbugi matungda angang yaithaba yahandanaba midyang thamle. Maram asina masida luhonglabi nupi khaktama konsilaga luhongdribi nupi singbu tongana khaidok thambade constitution gi article 14 bo khongauna bani haikhe case asi mapungoi na masagi chahi kun manga surabi nupi amana mahakna nungsijaba nupa amaga luhongdringaida masa masa yanaraga yumba na bagi mari thamduna nupi adu mirolakba chayol kulhumdoi numit mangani suraklaba matungda nupa adu na mahakpu luhongsi haiba yadabadage Delhi High Court wakalakhibane. Adubu Delhi High Court ke Chief Justice Satish Chandra Sharma amasung Justice Subramaniam Prasad ki Division Bench amana mahakpu interim relief piyu haiba yakhide. High Court aduna luhongdribi nupi amana yanaraga yumban mari thambadage mirolakpa se MTP Rules 2003 ki clause amatana consinde. Madugi matung tarakpada nupi aduna Supreme Court ta haukiba July 18 da wakalakpadage at interim order ama piduna mahakpu AIMS Delhi na semba medical board amana I matumadu nupi aduda dong thiba thokhandana lauthokpa yagadra haibadu yangsilaga angang adu yaithanaba judgment adu takhibani haire. Asigumba khudong chaba du atai nupi kanglup singda khudong chaba pirabadi luhongdribi nupi amana angang yaithabada yaroidabagi maram laite. Maram asina case adugi petitioner na puthogliba case asi ek asigi manungda chali haina judgment adu da palle. Mahiroi singna education yugi office ta yerum mamadi khamen asinbana landakre. Mikhal yaithokibage teksak pumba laingak na pugadabane mahiroi lup manga mahiroi lusingba singna irang thokan bigano khetri mayum sibakanta. Manipur Lenga ki Education U Department ki Director na Manipur University ki makada laiba college singge Student Union ki election matam kaktana yaithokle haina thokiba order adu gi mayokta ngarang MU ge makada laiba tongan ba college singda mahiroi singna lambi thingba wakat mi phamba lambi da bench puthokuna mai thaba na chingba tawduna khongjang jangsin khre. College singgi admission process loidringai da MU gi makada laiba college singgi Student Union gi mikhal pangthoklaga ni haina haukiba September 18 da Education ki Director na order ama thokhe. Order adu gi matungina tha asigi haukiba kunganipan phawbugi manungda mirep oigadaba singgi nomination file tawbugi aroiba matam oikhe loinana ngarang September 18 da scrutiny tawduna mathang tha October 3 ta mikhal pangthokadabane. Adubu anauba order ama thoktriba phawba college singgi mikhal matam kaktana yaithokle haina director asina ngarang numidang anauba order ama muk thorakhibane. Order adugi mayokta ngarang tongan ba Manipur University ki makada lariba college singgi mahiroi singna magi college singgi geta amade anak pa lambi da thoraktunu wakat mi phamba lambi thingjin ba bench mai thaba na chingba tawduna akan ba khongjang changsen khe
Khongjang changsinkiba college sing adudi Imphal College, Manipur College, Naurem Bihari College, Modern College, Standard College, Thoubal College, Thambal Marik College, Oriental College na chingba mahiloisang singda masing yamlaba mahiloising na khongjang adu changsinkiba nei. Imphal College ki mahiloising na khudakta lambi tangkhai thingduna changsinkiba khongjang aduna maram oiraga tindim ground na pada achauba traffic jam ama thoktuna lambi asida achat awok tawriba singda chauna akaiba pikhe. Khongjang sing adubu laksinana bahonabada college sing aduda masing yamlaba Manipur Police personnel sing laktuna ihauhoriba mahiroi sing adubu makhoigi khongjang adu nemthana bahonakhe adubu khwaisaunaraba mahiroi sing aduna makhoigi khongjang adu maram chai khongjang nemthaba lairoi haina haurakpadagi police amadi mahiroi singi marakta tongan ba mafam singda chauna muknaba suthokhe. Nakal animaki marakta akan mamongda muknarakpadagi police personnel sing adugi maikaidagi tear gas kaptuna mahiroi singbu tankhai. Police na tear gas kapa madi police na mahiroi singa akan bamong da mungna baduna mahiroi khara su asogapan yaubadagi hospital da puduna laika na khe. Nakala marom da education u na thokiba order adugi mayokta ngarang nungthil pung ani rom tarakpa duaida nitai pachu thekta leiba education u gi office ta tongan ba mahiroi lup singi makhada mahiroi kaya thomjilaktuna office aduda yerum amadi khamen asinba langsinduna landa khe. Mapam aduda hanadagi ngaktuna leramba police personnel sing aduna mahiroi sing na sangsilliba khongjang adu thingnana bahonabada nakal animaki marakta mungnarakpadagi police na chaina kanbadagi mahiroi khara su sokhe. Ngarang numidang waidam mahiroi lup Desam MSU MSF M samadi KSA na mahiroi lup manga na sinduna kwa kaithel da leiba Desam gi office ta paumi singa unaba mada Desam gi general secretary M Somorjit Luwang na hai education u gi director na mamangda order mathoktuna college singi student union gi mikhal pangthokna ba sem saba loiraba matung ngahan ikhang khangogduna mikhal asibu matam kaktana yaithokle haina anobo order ama muk thorakpa haibase mathong huktaba thawong ne. Education u gi director ge thawong asigi mayokta mahiroi singna pendabadagi lambida thoroktunu irang haurakpa amanga ta thokliba sing asigi teksak education minister amade education u gi director na pugadaba ne. Education u gi director na maram sungsa sadana order ama thoklaga Imphal West ki SP na mikhal yaithokpagi maram sengdorakpa si laibak theva ne. SP gi wafam aduna education u na maram chadana thokiba order adugi maram oiba yaroi mahiroi singi sangsinkiba khongjang aduda police ki ka henba thawongna phajinkiba mahiroi singbusu condition amata yaudana thadorokadabane. Ngasigi paliba laingak asina dictator gi thawong sathaduna mahiroi singbu charangna bathokaliba education minister amadi education u gi director mafam thadokadabane. College singi student union ge mikhal hanana October 3 ta tawgani haina lepkhibaduda adumak tawgadabane. Madunatana laingaki ka henba thawongna mahiroi singde irang aurangnaba sebau pibiganu haina sumahakna makhata na phongdokhe. Mahiroi lusingba singna irang thokan biganu khetri mayum sivakanta haujik school college singde irang thokliba si nauna karakpa mahiroi singi wakhalda akitujungba poktringaida mahiroi lusingba singna irang thoktanaba honabiyo haina Manipur Police ki maikaidagi phongdorokle. Imphal West District Police ki SP conference hall da ngarang ayuk paumi singa unaba amada District Police asigi SP khetri mayum sivakanta na hai college singi student union gi mikhal ga mari lenana notification thoktringai da mamang da Imphal West ta natana tongan ba district ke tongan ba mafam da leiriba college sing amade mafam kaya da mahiroi singi marakta thoganingda ba thokdok kaya ngasi nongmanini asigi manungda thokpa leibagi pau phanglei. Thokdok sing adugi manungda mahiroi kangbu amadage kangbu amana nomination form lakpa mahiroi kangbu gi marakta yamna chauna khudong thiba yaba mawongda umkhanarakpa amade mahiroi kidnap tawbagi thokdok phawbo yaure thokdok sing aduna maram oiraga academic atmosphere da yamna chauna kairakadabaga loinana student union gi mikhal pangthokpada yamna khudong sadaba ma oire maram aduna mahiroi singi lusingba singna college singda tangdu leitaba phibam ama purakna bohotna biyo loinana state laingakna thokiba mikhal yaithokpage order du ngakna satpiduna academic atmosphere kahendana bahotna minase. Maduna taba tarabadi class 12 loiraga nauna college karakliba mahiroi singi wakhalda akitujungba pokpadage makhoi gi career da yamna chauna soirakpage phibam amada leire maram aduna mahiroi singi organization amade student union singi laingakna thokliba order sing ase inbiduna irang college singda irang thoktana bahotna minasi haikhe. College sing suti thadokre mahiroi singna college student union gi mikhal yaithokibagi mayokta akanba khongjang changsilanglingei gi sairakta Manipur laingakna college sing suti thadokre Higher and Technical Education Deputy Secretary Daryal Julie Anal na thokpa cherol amagi matunginna college kharada mahiroi singna irang haurakliba du yenglaga Manipur laingaki makhada leiba college
एडेड कॉलेजसिंग अक्टोबर अमदा सुटी ओइगनै लैंगा की ऑर्डर असि मरी लेनबो अथॉरिटी न ngakna satgadabani haire युगी फेस्टिवल पांगथोरक करेमनबो ओइना थोए कादा लैंगांगना यू लीगलाइज तौनबा लौखिबा डिसीजन असि हंदोंगननबगी दमक्ता माइकै कयादगी अकनबा खोंजंग कया संगसलिंगै जेरक असिदा मणिपुरगी मफम खरदा युगी कुमैना चिंगबसिंग पांगथोरकपा असि खोंजंग चंगसिलिबा मियोइसिंगदा नुंगाइतबा पोगहंदुना करेमनबगुम थोकले हाइना कोलिशन अगेंस्ट ड्रग एंड अल्कोहल कादागी जनरल सेक्रेटरी गितचंद्रन फोंदोखरे वाफम असे ngarang konung mamangda lebo office ta pangthokiba paumi-singa unaba ma da phongdokhibane mahakna hai kada nupi samaj amadi atai atopa lup kaya na punna khusamna duna you legalize taunabagi laukhiba cabinet decision asibu handoktriba phawba akan ba khongjang sing changsen duna lakle makha ta na su khongjang asi changsen khigane Imphal turel sengbagi campaign hogdokhre Manipur lenga ki Directorate of Environment and Climate Change na hokhiba chahi kharagi mamangdage hauna sathaduna lakhiba river Rejuvenation program gi saruk ama waina tha ama chupna sathagadaba Imphal turel sengdokpagi campaign ngarang kangpokpi gi deputy commissioner gi office ta hogdokhre Dr. N Sanatom bagi mathakta show close notice thakre Manipur lengang na tourism amasung you legalize taunabagi lawrokli ba khongthang amasung tongan ba sensitive oiba issue singa mari leinana lainga ki lusingba singbo karem kathaina ba Fazadaba wahi sisinaduna wangang lubagi damak Dr. N Sanatom bagi mathakta disciplinary action lawroidabagi maram kari laibagi haina Manipur University Authority gi maikaidagi hangkhre Manipur University gi Register Professor W Chandababu na khuyek piduna ngahan Dr. N Sanatom bada thakiba so close notice amada pallibo wafam de haukiba September 15 da Manipur University Student Union na sinduna Manipur Institute of Management Studies Manipur University ki conference hall da pangthokiba debating competition ga mari lainana Wafam Singh MU gi Department of Manipuri gi Assistant Professor Dr. S Sanatom bana phongdokhe kada amasung nupi samaj ka wari sanaraga ne Susindro you legalize tawbagi mayokta leriba coalition against drug and alcohol kada amasung nupi samaj ka wari sananaba government ki maikaidagi bartan tawkhre ngasi ayuk pung 10 da wari sanaraga ni haina CAF and PD Minister L Susindro na phongdokhre government ka unabagi wafam laite kada Minister L Susindro LIC yaimana ngasi kada amasung nupi samaj ka unagani haina phongdokhibo wafam yumpham yaudabane unabagi wafam laite haina kada na phongdokhre konung mamang purai romba khongnang makhongda leiba kada ge mayai loisangda paumisinga unabada kada ge Secretary General Gitchandra Mangang na hai ngasi kada amadi nupi samaj ka government ka unagani haina Minister L Susindro na piki bawarol ase yumpham yaudabo wafam ne government ka kada ga unabagi wafam laite mahak na hai government ki maikaidagi unasi haina se tharakpa laikhre government na se tharakpa lairaga su government na miyam da white paper ama thoktriba phawbade government ka unabagi wahan thok laite haiduna mayek sengna thamkhre government ka kada ga unabagi wafam laite masida miyam na lana khanbigano you legalize tauba thubada handokpi you ramane government na you legalize tauba thuba matamda handokpi you natrabade lamdam asi aduki matik waragani haina nupi samaj ki president TH Ramani na phongdokhre ning tamnaba British singa sokna kiba lanphamda saruk yakiba sing laidabadi puthok pirau sakhangna bohnaga ne biren mikha pondaba India ohenanaba chathakiba ihogda British singa lan sokna kiba lanphamda yaukiba Ansang hero laidabade akhang hai tanaduna puthok pirau Manipur lengakna recognize taunanaba adumak ngaiduna lei haina Manipur gi Chief Minister N Biren na phongdokhre nupi ama rape taubadage laikanaba ngamdana laikhidaba thokdoke main accused juvenile ni laukthokre haukiba 2020 ki September amada nupi macha ama bu pakhang leisa chen chongbagi mingda rape tawraga mayang Imphal irong yandau pali mapalda Gyan manglaga hundoklambadagi rims ta pukhatuna layeng chathabada laikanaba ngamdana laikhidaba thokdoke main accused oiduna jail da thamlakiba accused ase Special Judge Pokso Imphal West na juvenile ni haino open court ta laukthokre thokdok aduga mari leinana Women Police Station Imphal West na laukalakpa FIR number 28 of 9 2020 gi manung chana Pokso Eki under section 6 amasung IPC gi under section 366A 307, 325, 302, 126B da police na investigation chathakhe investigation aduga mari leinana Special Judge Pokso Imphal West na accused singbo judicial custody da remand pikhe remand asigi makha tarakpada jail da leiriba main accused asina High Court of Manipur da natana
स्पेशल जस्ट पोक्सो इम्फाल वेस्टसु एक्यूज असी जुवेनाइल नि हाइदुना क्रिल मिस फाइल सिंग लांखटखे फाइल अदुगा मरी लेनना कोर्ट असिमक्तदा चहिसिगी फेब्रुवारी 10 दा मेन एक्यूज असिगी असेंगबा चहि खंगदोकनबगीदमक स्टेट मेडिकल एग्जामिनेशन बोर्ड फमनबा ऑर्डर थोखे ऑर्डर अदुना हाइरिबदि चहिसिगी अप्रैल 13 फमखिबा बोर्ड की मिफम अदुदा बोर्ड की चेयरमैन डॉक्टर के राजोदा रिपोर्ट अदु लांखटखे रिपोर्ट अदुदा थौदोक अदुगे मेन एक्यूज ओइरिबा मियोय असि पुलिसना चहि 13 दगिना 10 फाउबगे मनुंगदनी हाइबसी चही 13 का था मंगा खक्ता ngaidi haibagi report ta mayak sengna palle report adu bu kotna taraba matungda ngarang order oina hairibade thaudok adugi man accused ase juvenile oibana maram oiduna women police station Imphal West na juvenile oidiba miyo asibu sajiwa central jail dagi lokthokna bakhangan khe accused asibu jail dagi lokthokloba matung juvenile justice board Imphal West thamnaba direction pi khe madugi damak sajiwa central jail gi SP nasu angang asibu police ta amuk sinarakna bakhangan khibane केस असिगी मखा ताबा प्रोसीडिंग सिंग जुवेनाइल जस्टिस बोर्ड इम्फाल वेस्ट अमुक चथनबा कोर्ट ना ऑर्डर ओइना खंगनख्रे पनबा याबदे थौदोक असिगी मतांग द मेन एक्यूज ओइरिबा सि दनतना अंगांग असिगी ममानबा मदे ममा फाउबा पुलिस ना फादुना जेल द थमखिबा लैख्रबने तौबदबु ममानबा मदे अंगांग असिगी ममा फाउबा कोर्ट ना बेल पीबा लैख्रबने पुलिस पर्सनल लिसिंग 13 डिप्लॉय तौख्रे कोलकाता दा पांगथोकदोरिबा दुर्गा पूजा फेस्टिवल दा पामदबा थोकदोकसिंग थोहलक्तनबगीदमक कोलकाता की तोंगान मफमसिंग पुलिस पर्सनल लिसिंग 13 डिप्लॉय तौखरे हाइना ऑफिशियल ओइबा रिपोर्ट अमना हाइरे अंगांग अहुमना नुपा अमा थांगना थिंदुना हातख्रे वेस्ट दिल्लीगे सुल्तानपुरी एरिया दा मसागी चही 18 रोम सुरबा नुपा अमा जुवेनाइल अहुमना थांगना थिंदुना हातख्रे हाइना पुलिस की रिपोर्ट अमना फोंगदोरकले पुलिस की रिपोर्ट मतुंगिना थोकदोकसे nghanumidaang pung 9:30 तारकपदा थोखिबने संजय गांधी हॉस्पिटल दा विक्टिम असी के मचानुपीना एडमिट तौख्रे हाइना पाउ फंगलबा मतुंग पुलिस टीम अमना मफमदुदा चंगसिनखे पुलिसना हॉस्पिटल यौखिबा मतमदा नुपा अदु वाखल मांगदुना लेरमखिबगा लोइनना महाकी मसादा थांगना थिनबगे दागफम कया लेरमखे असोकपसिंग अदुना मरम ओइरगा नुपा अदु लैखिदबने लैखिद्रबा नुपा अदुगी ममिंग अजय कौवे महाक सुल्तानपुरी दा लैबा लेबर कॉलोनी दगिनी हाइरे लैखिद्रबा मियोय असिना एक्यूज नि हाइरिबा अंगांग अहुम असिदगे यामना तोइना नमफुदा पैसा लौबा मदे फुबगी थबक तौवे अंगांग सिंगदगी लौबा पैसा अदुना यु लैरगा थकलबा मतुंग अंगांग सिंग अदुदा किहन खंगनबगी थबक तोइना चथकी हाइरे अरोइबदा ताबिरिबा पुमनमकपु थागचरे